Hojik Chathariba Assembly Mipamgi Ngasigi session Ayuki Pung Dramathoi Tabada Mahusagum Speaker Shri T.I. Hyderabad Hodoki Ngasigi session da Wahang Pakungi Saruk Laki the Bolena Tongan ba Department Singi Demand Singi Senpam passed on over agenda Hana Bukatki Ngasigi Hanbe agenda oina Finance ki thawak su puriba chief minister na tongan ba demand singi senpham pass down ba pukhat khiba singi manungda police ki lupa crore lising ani samri contrani thoi lakh kuntaret lising phuma thoi public works department ki lupa crore lising ama satruk yankhani thoi lakh kuntra lising kuntaret vigilance and anti corruption department ki lupa crore taret lakh humphuni thoi Fire protection and the control ki lupa crore kuntrani thoi lakh kunma thoi lising phumapan jails ki lupa crore ni phuni thoi lakh taramapan lising hundra hundoi home guards ki lupa crore yankhani pan lakh yankhai ma thoi lising marfumapan amasung economics and statistics ki lupa crore kuntra hundoi lakh nifu lising yankhai ni hairiba tongan department singi demand sing asigi manungda police ki da MLA Sri K. Ranjit, MLA T.S. Lokeswar Singha, Amasung MLA Surjakumar Okramna, Policy Cut Pukhat Kibolwena, Public Works Department MLA K. Ranjit Singha, Amasung MLA T.S. Lokeswar na Policy Cut Pukhat Ki. Demand number Kutrama Thoi, Fire Protection and Control the MLA Sri K. Ranjit na Policy Cut Pukhat Ki. Pukhat Ki ba Policy Cut Singadugi Matang the Hongi Tabak Puba Minister N. Birena Hai, Manipur se Yamna Wawa Pima Amalay. Manipur da Ladiba, Tongan community sing Kudimaki Kulai Pipe, group sing Labanina, Manipur Police ki personal machine Yam double Hanadi Hona machine Yamna, Yamaga Lapane. Aduna, Police ki Matang da Ladiba, Miamna Yamali, Haiba, Manipur government employee listing Hundra Hena Labasida, Tankayamadi police no oi, Haibasa, Masitangai Padana Tobani, Masimatangi Matugina Pion Paravadi Madu Pagalakani Haiba from Chief Minister na Sagdoki. Border pillar ki matang da MLA K. Ranjit na Pukhalakpa Wapam ki matang da Sagdo Adana Chief Minister na hai. Akwai na hojik border fencing toriba se akwai ki border makta da khaba nate. Border ki fencing toriba mafam asidagi haidoga no man's land haidana aduba territory ama sang leiri. Adu fencing khariba adudi masidi tongan ba maram da sinana ba khabani. Aduga hojik border fencing ki matang da yam chayna ba lei haina hariba border pillar number 81 maroina kwatha khunaugi matang je masigi matang da handak marak thu chayna ba mayam thorak padagi center da se thare center da gisu pakhum pire aduga masi Myanmar authority ga yana ba mapurakpa leitri bhawbudi mafam asida fencing khabagi thabak ase makha chathabi khiganu haiba wafam ama leire masigi matang da center na su yaduna madugi border fencing khabagi thabado lepi haina phongdokhi hojik border fencing gi matang da chai daiba saruk ase kilometer 10 hena fencing khabada meter 450 muktani haira mafam ase kotha khuno area gi Maharaj Narasingha gi khubam leiba mafam adwai dani masigi matang ase hanjin najin chai na duna leibani na makhata na border fencing tawgada ba haidi koi gi Manipur ga Myanmar ga londa riba kilometer 400 hen sangwasi makhata ba fencing khaba ngamda duna leire fencing ase khaba ngamdabani maram moiduna oro mi mayam asu sangchilakle pamdaba thoduk mayam asu thokba leire haiba wafam chief minister na thamki MLA K. Ranjit adi chayna ba leiba mafam ase yamna yami haiba wafam thamki adu chief minister na hojik leiba chayna ba mafam sidi sotnagi tar 450 muktani adu ate area adu fencing khaba gi thabak chathadabani na fencing khadana leiri haina chief minister na phongdokhi Fire service ki matang da MLA K. Ranjit na thanglok wafam singi matang da sengdolodana chief minister na hai mai pangtha da thai Manipur da hojik se mase mai pangtha da thari base Manipur da forest ki fire adi mai hongnana ba du kan saba nate adu mi gi mentality je phatabana mai chaiba mayam ase hana umrak ta langol khangde ama khangde chingi anakpa mafam thaba pham mai chai mi na thabani ayamba haina chief minister ngai ta ba phongdokhi aduna masigumba mai thaba singa se masigi mathakta thabul lokhona na bo honari aduga Imphal area khangde Manipur manungda akhuwa lambi sing leiba masida maheu langpok thokba matamda changana ba gari masa mayam gi thorang tore aduga hojiki ising phangdaba matam masida thangnaba phawba ising leitraba matam masida mai muthanana ba ising do leitabani na chemical mayam ama phom khangde makhal makha kaya gi adugumba thorang tawba leire haina chief minister na phongdokhi MLA K. Ranjit adadi MLA Surjakumar anina pukhalakba
Manipur government ki security professional sing police khangde MR khangde IRB khangde moida 13 months salary piba do matam khara chonthabagi wani soidana pigani lakliba March thagi manungsida moigi 13 months round so thagi tolob ado moigi salary piba do soidana pithokani adu yoksang mamangda nangba haibadamakti hekta haiba ngamdre haidana chief minister na phongdokhi transfer and the posting ki matangda MLA location na thamba wafam amagi matangda palladuna chief minister na hai transfer and the posting wafam mase ti khoi sida phaminariba MLA hompuji khutta su yamna lei aduga tawan ma ki mayam dagi police personnel singa se transfer tawdana ba se pangi di rakpa khota mayam lei adu mase khoi yam thamoi sanga thabak tongna ba yam kan honari government ki makai dagi di sahi ani khudingi transfer je amadagi amada khongna ba na khana ba lei adu mayam se thabak ina pangthongna ba soidana honagani haidana chief minister na phongdokhi war on drugs ki matang da MLA Keranjit amadi MLA Sojak Marokram thamla pawa pham singi matang da paladuna chief minister na hai hoki ba sahi 2000 dagi hojik phawba 2023 phawba sida Manipur gi tongan mafam da leramba drug sungnana ba unit 38 thugai bangam khare Manipur da popi pambi thawa amadi drug sungbagi thawa ase tauge yauna tawbani haina lowi kanagumba singi marakta alternative means pidrabadi popi thagani hai yawi adubu madu government yabanga moi chumi government gi makai degi popi thabagi mahutta atopa thabak sing adi maru marang mahi marong thana na honari adubu alternative means pidrabadi hu thagani miyam hu pijagani haiba se masidi sungya yaro haiba pham chief minister na thamki popi thaba hingalakpagi matang sida palladuna chief minister na hai Manipur da hana lairamdaba uncounted village masing yamna hengale district amada hana lairamdaba dagi khun changa hengalakpa chani hengalakpa samaro hengalamba mayam ama yaure masi su popi thabagi factor amani haina chief minister na phongdokhi chief minister hai hana lairamba lopham khangde chingi khangde amang lopham da charamba mayam ado mi mayam hengalakpani na madu leitabani popi thabagi thabak chathare masi yam chumdaba thabakni phana hairabasu ngarang nahanda TY songda popi thaba yanthatlaba boidi koi alternative means pu gaidana rally satpa khotpa adu madu tobiganu haiwa wafam chief minister na phongdokhi hu bijani natra boidi alternative means pu gaina haiwa sumba se mase yam chumda thabakni aina chief minister na phongdokhi kari maphiam amata da sigumba thabak singa se compromise toroi haina chief minister na phongdokbu loina suspension of operation da yawba group sing so popi thaba sida chenare haiduna hairak palai masigi matangda thijalakanda NI da refer towi kariguma dakar lairabadi kariguma suspension of operation yaw kanguna popi thaba da chenarabadi suspension of operation tokpa tabani haiwa pham chief minister na thamki maduga loinana chief minister na hai suspension of operation tongnani haiduna miyam da hu bijawa haibase sunga yaroi government la ringai de madu towa yaroi Manipur da drone sizinaduna Hoji popi thabagi mafam thidokpa adegi herbicide chaibagi matangda paladuna chief minister na hai drone makhal ani sajinai amana karai da popi thabano haidu yengi hanadi satellite mapping dagi yengambado hojiki matam asida popi thabase hangam marakta hawai thram marakta thajan marina satellite mapping satellite ki imaging da khangdaba yaurai maramaduna drone sina nadaba yadabi film lakpana drone sajinai atokba drone amana herbicide chaina na bani herbicide chairaga yengbada popi pami sing kangchilakpa ure oga miyam maratagi panghai da haiba herbicide chaiba se miyam da sokani hakjang sokani haibado masi akhang hai mayam aikar gi adegi kaw gi scientist mayam tanara kanda miweba soidaba mongda adugumba popi mangannawa thok lakhotpani haiba wafam chief minister na phongdokhi nungaiba wafam amani haina thamadana chief minister na hai matam amada seri project ki lupa crore samri thadaramba Japan ki Jaika Kangbudo Manipur ki film over the Sian Kibani adu hojikti Manipur ki whole chingi area sida popina sohaliba amadi umang koktopuna sohaliba sigi matang da thau paikhat ke haiba wafam ama ngarang khakta yore haiba wafam semisana phongdokhi Donor Ministry ki makai dagi su Manipur da lokhaliba sigumba thabak popi ki mayokta thabak lokhatpa adi umangsing amona sengpage matang sida lupa crore chani humpu ki project ama paikhat anawa kan khanari haiba wafam chief minister na thamki home amadi fire protection gi matang da chief minister na pikhiba sangdok warol sing adugi matang da awat apa khara lokthok loksen tawroba matungda kat motion sing adu lokthokhi public works department gi matang ga thalakpa kat motion sing gi matang da Works Minister Sri Govind Das na hai Manipur da hojik maru ina Manipur gi tampak area gi manung da su Imphal area gi
mafam asida anau mongda rigid payment haibadi lambi semada koilas thaba nataba RCC gi mongda koilas thaba gi project ama athu matamda paikhalagani haiba project ase punna lopa crore lising mari rom changani hena panari masi ayaba thuna pirakani haibagi thajaba laire thajaba loibaga chaliba sahi asigi manungda thabak ase paikhat kadabani haiba thawak sing sa paikhalaba matamdadi Imphal area gi maruene municipal area do lambi semada thadagada basa mayam do rural area da lakpanga magani haiba wafam Shri Minister Govindasna thamki Manipur gi lambi sing maruena national highway sing punna kilometer lising ama 7 kilometer ram changba sigi manungsida NSIDCL na kilometer lising ama samri suma taret paidana punna chada marpuni thogi sangda paibani PWD na kilometer 3 khak paibani adigi border road organization na kilometer 5 khak paibani hairi basing asigi manungsida NSIDCL na pairiba lambi sing ase matam chana loisan mangam daba thawuk thingwa na subungam daba adu mamaya mamma lerakpadagi NSIDCL sinariba thabak-sing asi matangda review tongnanaba wafam khanaba leire hana minister na phongdokhi Imphal ring road ki matangda palladuna hai Imphal gi ring road ama sembase masigi da ayaba pirakpag loina atu matamda masigi thabak-sing ase hoba yabagi phiam leire la liba March April saida madugi tender phawba toba yabagi phiam leire masi punna changadaba senphamna lupa crore lising amaga chahum marphu nipan ni masigi senpham ase ADB na pira kanda paikhat kadabani haiba wafam phongdokhi masigi loina elevated highway kilometer kumanga khare hena sangba madusu athu matamda paikhatlagani haina minister na phongdokhi Manipur gi da paikhatpa thabak ayamba thaksing se mapan gi oyo farm sing da sinabana resource mayam je Manipur dagi sinadaba mapan dagi machinery bu phango senmi bu ero mapan dagi lakpanina thadare yo paisa mayam ase mapan da loi sakibagi phibam lei haidana MLA sing na thanglako wafam Govindas na yaning ba phongdokhi haiba thaksing sigi matang da Guwahati da pangthokpa lambi thong sembagi mifam amada chief minister masamangna sugma sigi mahut akhoi Manipur da sinabiyo na haikhiba leire madu matang do moina in principle yaning ba phongdo adu hajumakti madugi matang chap chawa mama laktri haidana Govindas na phongdokhi MLA singi maraktagi O Surja Kumar K Ranjit amadi TS location na thamlakpa wafam sing amadi MLA Rammoibana thamlakpa magi suggestion oi kari wai thanglako mayam jing mathang sengdok sengin tawro matung jida su power department ki kat motion sing adu hatuktuna madu ki sentham adu pass tokhi demand taret ki sentham sing pass tawro matung da makha tawa agenda oina speaker na government ki bill sing putokpagi matang lokhat ki ngasi ki mifam adu da Chief Minister Shri N Biren na government ki bill ahum putokhi bill sing adu di the Manipur properties and open places prevention of defacement and the disfigurement bill 2023 bill number 1 of 2023 the Kaina Temple Board bill 2023 bill number 4 of 2023 amasung the Manipur value added tax third amendment bill 2023 bill number 5 of 2027 Chief Minister na puthokhi goloina na oi education minister TS Basanta Kumar Singhana the Dhana Manjuri University Amendment Bill 2023 Bill number 6 of 2023 ngasi mifam da puthokhi makha tarakpada mahutki minister Shri Y Khemchana the Manipur Town and the Country Planning 5th Amendment Bill 2023 Bill number 7 of 2023 puthokhi bogaloina makha taba business laitabadagi lakliba February 28 ningthokawa numit ki ayuk bung 13 phawga speaker Shri TS Khemchana mifam adu yaithokhi